ꯅꯨꯡꯁꯤꯔꯕ ꯄꯟꯊꯧ ꯁꯪꯒꯥꯏ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯈꯣꯡ ꯂꯩꯕꯥꯛ ꯇꯥꯅ ꯆꯦꯅ ꯆꯣꯡꯅ ꯁꯥꯟꯅꯔꯛꯄ ꯄꯂꯦꯝ ꯏꯃꯥꯅ ꯃꯤꯀꯨꯞ ꯐꯥꯅ ꯄꯣꯊꯥꯗ ꯁꯦꯟꯅꯖꯔꯛꯄ ꯃꯐꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯣꯏꯗꯕ ꯀꯅꯥꯅꯣ? ꯏꯃꯥ ꯏꯄꯥ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯔꯨꯅꯤ ꯈꯟꯕꯗ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕ ꯂꯩꯔꯝꯂꯣꯏ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ꯫ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯍꯧ ꯉꯟꯅꯩ꯫ ꯑꯅꯨꯒ ꯌꯦꯅꯤꯡꯒꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯞꯃꯤꯟꯅꯕ ꯌꯥꯕ ꯀꯞꯂꯒ ꯈꯔ ꯐꯔꯛꯄꯗ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯎꯏꯊꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯁꯤꯟꯕ ꯏꯌꯥ ꯌꯥꯗ꯭ꯔꯦ, ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯂꯕꯅꯤ꯫ ꯇꯨꯝꯗꯕꯒꯤ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯄꯣꯝꯂꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯑꯌꯨꯛꯀꯤ ꯂꯥꯏꯙꯨꯞ ꯀꯠꯂꯤ꯫ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯀꯣꯔꯧꯍꯟꯕꯗ ꯃꯆꯥꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯅꯨ, ꯃꯍꯩ ꯃꯁꯤꯡꯗ ꯃꯤꯀꯣꯛ ꯊꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ꯫ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯆꯪꯗꯨꯅ ꯑꯃꯨꯛꯁꯨ ꯈꯨꯔꯝꯃꯤ, ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯖꯔꯤ ꯃꯆꯥꯒꯤꯗꯃꯛꯇ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯥꯡꯒꯠꯄ ꯇꯧꯏ꯫ ꯑꯅꯨꯄꯃꯥꯒ ꯌꯦꯅꯤꯡ ꯍꯨꯟꯕꯤꯒ ꯑꯅꯤ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯥꯟ ꯑꯗꯨꯗ ꯐꯝꯊꯩ꯫ ꯂꯩꯁꯦꯝꯕꯤꯅ, "ꯅꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯕ꯭ꯔꯥ? ꯏꯍꯦ, ꯅꯃꯥꯏ ꯅꯃꯤꯠꯇꯨꯅ ꯀꯩꯗꯧꯔꯕ?" ꯃꯆꯥ ꯑꯅꯤꯒꯤ ꯐꯤꯕꯝꯁꯨ ꯎꯕꯗ ꯍꯪꯂꯛꯄꯅꯤ꯫ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯤꯡꯁꯦꯜ ꯌꯦꯡꯉꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯅꯤꯃꯛ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯪꯌꯦꯡ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯅꯨꯅ, "ꯐꯖꯔꯦꯍꯦ, ꯈꯣꯏꯅ ꯆꯤꯛꯄꯗꯨ ꯉꯥꯏꯔꯦ, ꯐꯖꯅ ꯄꯣꯝꯃꯦ ꯅꯃꯥꯏꯗꯣ." ꯌꯦꯅꯤꯡꯁꯨ ꯑꯗꯨꯝ ꯃꯈꯨꯝꯃꯤ꯫ "ꯅꯪꯗꯤ ꯐꯖꯕꯗꯧꯅ ꯌꯨꯔꯥꯏ ꯆꯨꯕꯒꯤꯅꯦ ꯄꯣꯝꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ." ꯂꯩꯁꯦꯝꯕꯤꯅ, "ꯅꯕꯥꯅꯤꯕꯨ ꯀꯞꯂꯤꯕ ꯑꯣꯏꯔꯤꯅꯤꯅꯦ, ꯑꯍꯤꯡ ꯇꯨꯝꯊꯈꯩ ꯀꯞꯂꯗꯤ ꯄꯣꯝꯕ ꯇꯥꯕ." "ꯄꯥꯕꯨꯡꯗꯤ ꯏꯃꯥ?" ꯌꯦꯅꯤꯡ ꯍꯨꯟꯕꯤꯅ ꯍꯪꯂꯛꯄꯅꯤ꯫ "ꯅꯅꯦ ꯃꯦꯝꯆꯥꯒꯤꯅꯦ ꯐꯥꯝꯗ ꯉꯥ ꯂꯧꯕ ꯆꯠꯈꯤꯕꯅꯤ, ꯅꯪ ꯆꯠꯄ ꯅꯪꯅꯅꯕ ꯊꯣꯡꯉꯅꯤ ꯍꯥꯏꯗꯅ ꯉꯔꯥꯡꯗꯒꯤ ꯍꯥꯏꯔꯕꯅꯤ, ꯑꯗꯨ ꯂꯧꯕ ꯆꯠꯈꯤꯌꯦ꯫ ꯅꯕꯥꯅꯤꯕꯨ ꯆꯥ ꯊꯛꯀꯦꯔꯣ? ꯆꯥꯛ ꯑꯣꯏꯅ ꯉꯟꯅ ꯆꯥꯔꯁꯤꯔꯥ ꯍꯥꯏꯗꯅ ꯆꯥꯁꯦ ꯂꯣꯟꯗ꯭ꯔꯕꯅꯤ, ꯅꯣꯏꯅ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯏꯃꯥ ꯂꯣꯟꯒꯦ." ꯑꯅꯨꯅ ꯑꯃꯨꯛ, "ꯌꯥꯔꯅꯤꯗ ꯃꯥ ꯂꯩꯁꯦꯝꯕꯤ, ꯊꯛꯑꯔꯣꯏꯒꯦ, ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯃꯥ ꯂꯩꯁꯦꯝꯕꯤꯒꯤ ꯉꯥ ꯊꯣꯡꯕꯩ ꯃꯍꯥꯎꯗꯣ ꯀꯥꯎꯗ꯭ꯔꯤꯕ, ꯑꯗꯨꯅꯅꯦ ꯆꯥꯒꯤ ꯑꯦꯔꯤꯌꯥꯒ ꯈꯥꯛꯑꯔꯣꯏ, ꯆꯥꯛ ꯑꯣꯏꯅ ꯄꯨꯂꯞ ꯆꯥꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯊꯣꯡꯕꯤꯔꯒꯦꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯔꯨꯔꯣ, ꯂꯣꯏꯁꯤꯟꯅꯅꯕ ꯍꯧꯔꯣ, ꯅꯣꯏ ꯉꯥꯏꯅꯕꯗꯅꯤꯀꯣ ꯍꯣꯔꯦꯟ ꯊꯦꯡꯗꯧꯔꯤꯁꯦ." ꯑꯅꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯅꯨ, ꯅꯈꯣꯏꯒꯤꯅꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯉꯟꯅ ꯂꯥꯛꯑꯣꯅ ꯈꯔ ꯍꯥꯏꯈꯣꯀꯣ, ꯉꯔꯥꯡꯁꯨ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯣ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯍꯦꯛꯇ ꯀꯥꯎꯕꯅꯤ, ꯅꯪꯅ ꯑꯃꯨꯛ ꯈꯔ ꯅꯤꯡꯁꯤꯡꯀꯣꯀꯣ." "ꯍꯣꯏ ꯃꯥ ꯂꯩꯁꯦꯝꯕꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯍꯤꯌꯥꯡꯉꯝꯕ ꯅꯍꯥꯟꯒꯩ ꯆꯠꯄ ꯃꯇꯝꯗꯒꯤ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯄꯥꯟꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯂꯩꯉꯥꯛꯄꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯉꯟꯕ ꯃꯥꯜꯂꯤꯗ." "ꯑꯧ ꯕꯕꯥ, ꯁꯔ ꯆꯪꯈꯣꯟꯕꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦꯅ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤꯗ ꯍꯥꯟꯅ ꯆꯠꯂꯨꯒꯦ ꯇꯧꯕ, ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯆꯪꯂꯒꯦꯅ ꯇꯧꯕ." ꯂꯩꯉꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, "ꯆꯥꯛꯇꯤ ꯅꯃꯥꯁꯨ ꯆꯥ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯗꯨꯀꯥꯟꯗꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ." "ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ." "ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯅꯍꯥꯟꯒꯤꯗꯨꯁꯨ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯕꯅꯤꯅꯦ." "ꯕꯕꯥ, ꯊꯤꯕꯗꯤ ꯀꯟꯅ ꯊꯤꯕꯅꯤ, ꯃꯣꯏꯁꯨ ꯆꯦꯛꯁꯤꯟꯈꯤꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯗꯧꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯁꯔ ꯆꯪꯈꯣꯟꯕꯅ ꯀꯧꯔꯤꯁꯤ." "ꯏꯄꯥꯁꯦ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃꯁꯨ ꯍꯧꯗꯣꯛꯅꯤꯡꯂꯕꯅꯤ, ꯅꯃꯥꯒꯁꯨ ꯇꯥꯟꯅꯕꯅꯤ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯂꯨꯔꯣ." "ꯑꯧ ꯕꯕꯥ." ꯍꯤꯌꯥꯡꯉꯝꯕ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ, "ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯐꯤꯜꯝꯗꯗꯤ ꯂꯨꯍꯣꯡꯕꯩ ꯃꯇꯥꯡ ꯌꯥꯝ ꯑꯣꯏꯒꯟꯕꯅꯤ, ꯑꯩꯁꯨ ꯂꯨꯍꯣꯡꯉꯨ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯥ? ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯍꯦ ꯇꯧꯔꯤꯁꯦ ꯑꯩ ꯆꯍꯤꯁꯤꯒ." ꯈꯟꯅ ꯈꯟꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯒꯅꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯟꯕꯗꯨ꯫ ꯅꯤꯡꯊꯦꯝꯒꯤꯅꯤ꯫ ꯕ꯭ꯂꯨꯇꯨꯠ ꯍꯥꯞꯆꯤꯜꯂꯒ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ "ꯀꯩ ꯂꯩꯔꯦ?" ꯅꯤꯡꯊꯦꯝꯅ, "ꯌꯥꯝ ꯍꯥꯎꯇ꯭ꯔꯦꯕꯨ ꯈꯣꯟꯗꯥꯁꯤ, ꯄꯥꯎꯁꯦ ꯇꯝꯂꯔꯣꯏꯁꯤꯔꯅꯦ ꯑꯩꯕꯣ?" "ꯍꯥꯏꯗꯧ ꯁꯠ ꯁꯠ ꯍꯥꯏꯌꯨ, ꯑꯩ ꯒꯥꯔꯤ ꯊꯧꯔꯤꯕꯩꯅꯤ." "ꯑꯦ, ꯑꯌꯨꯛꯁꯤꯗ ꯉꯟꯅ ꯀꯩ ꯊꯕꯛ? ꯅꯪꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯅꯨꯄꯤ ꯎꯅꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯑꯌꯨꯛꯇ ꯎꯅꯕꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ?" "ꯍꯩꯔꯦꯍꯦ ꯅꯪꯁꯨ, ꯑꯗꯨꯗꯤ ꯃꯇꯥꯡꯅꯅꯦ ꯏꯕꯨꯡꯉꯣ." "ꯍꯣ ꯑꯗꯨꯅꯦ, ꯑꯩꯁꯨ ꯃꯇꯥꯡꯅꯅꯦ." "ꯄꯥꯎ ꯍꯥꯟꯅ ꯐꯪꯗ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯇꯝꯗ꯭ꯔꯤꯉꯩ? ꯂꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯕꯣ?" "ꯀꯩꯅꯣ ꯑꯃꯨꯛ ꯂꯣꯜꯂꯤꯗꯨꯅ? ꯀꯥꯏꯗꯩ ꯔꯣ ꯅꯊꯨꯞꯀꯤ ꯋꯥꯔꯤꯅꯣ? ꯁꯔ ꯆꯪꯈꯣꯟꯕꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦꯅ ꯍꯥꯏꯕꯅꯤ,
ꯐꯣꯟꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯗ ꯃꯉꯣꯟꯗ ꯍꯥꯟꯅ ꯆꯠꯂꯒ ꯑꯣꯐꯤꯁꯇ ꯆꯪꯒꯦ ꯇꯧꯕ ꯑꯩꯅꯗꯤ ꯋꯥꯈꯜꯁꯦ ꯑꯃꯗ ꯌꯧꯔꯨꯔꯦꯗꯅ ꯀꯥꯏ ꯌꯧꯔꯨꯔꯦ ꯅꯨꯡꯁꯤꯊꯦꯜ ꯌꯧꯔꯨꯔꯕ꯭ꯔꯕ ꯍꯤꯌꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯌꯧꯗ꯭ꯔꯁꯨ ꯅꯪ ꯐꯥꯎꯗꯤ ꯌꯧꯍꯟꯕ ꯉꯝꯅꯤꯀꯣ ꯀꯥꯏꯗꯩ ꯆꯪꯈꯣꯟꯕ ꯅꯨꯡꯈꯣꯟꯕ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯗꯣꯏꯅꯦ ꯌꯦꯡꯉꯨ ꯌꯥꯝ ꯂꯨꯈꯤꯕꯩ ꯃꯑꯣꯡꯂꯕ ꯅꯤꯡꯊꯦꯝꯅ ꯂꯨꯈ꯭ꯔꯦꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕꯗ ꯎꯈꯤꯕꯗ ꯉꯥꯎꯕ ꯉꯝꯕ ꯑꯗꯨꯒ ꯍꯟꯗꯛꯇ ꯅꯧꯅ ꯊꯦꯡꯅꯖꯕꯤꯒꯤ ꯃꯄꯥꯎꯕꯨ ꯂꯨꯗ꯭ꯔꯤꯕ꯭ꯔꯣ ꯈꯥꯏꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤꯁꯦ ꯉꯔꯥꯡ ꯀꯌꯥꯝ ꯍꯦꯟꯖꯟꯈꯤꯗꯅ ꯅꯇꯨꯗ ꯍꯥꯁꯃꯣꯂꯥ ꯑꯣꯏꯕ ꯄꯦꯟꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯍꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯍꯖꯝ ꯑꯣꯏꯅꯤꯡꯕꯗꯣ ꯏꯇꯨꯗ ꯑꯣꯏꯒꯦ ꯇꯧꯅꯤ ꯑꯌꯨꯛꯀꯤ ꯔꯣꯃꯥꯟꯁ ꯇꯧꯒꯦ ꯇꯧꯕꯅꯦ ꯀꯞꯄꯣꯍꯣ ꯂꯥꯎꯕꯍꯣ ꯇꯥꯕꯗꯅꯦ ꯉꯝꯗꯗꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯥꯛꯆꯩꯅꯤ ꯑꯌꯨꯛꯇ ꯎ ꯃꯣꯔꯣꯛ ꯆꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯗꯣꯛꯇꯔ ꯅꯠꯇꯦꯀꯣ ꯗꯣꯛꯇꯔ ꯑꯃꯗ ꯇꯥꯟꯅꯕꯤꯔꯣ ꯑꯩ ꯊꯝꯖꯔꯒꯦ ꯍꯤꯌꯥꯏꯉꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯁꯛꯁꯤꯗꯤ ꯅꯣꯏ ꯊꯥꯏꯅ ꯂꯩꯔꯥꯡꯗꯣ ꯍꯧꯖꯤꯛꯇ ꯂꯩꯁꯥ ꯇꯝꯕꯤꯗꯣ ꯃꯥꯟ ꯖꯒꯥꯗ ꯄꯥꯏꯈ꯭ꯔꯅꯤ ꯍꯥꯏꯁꯦ ꯅꯪ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯇꯣꯛꯑꯣꯀꯣ ꯑꯩ ꯊꯝꯃꯦ ꯍꯤꯌꯥꯏꯉꯝꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯇꯍꯥ ꯇꯍꯥ ꯍꯪꯂꯛꯏ ꯀꯩ ꯍꯥꯏꯕꯅꯣ ꯃꯌꯦꯛ ꯁꯦꯡꯉꯨ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯇꯥꯗꯦꯕꯣ ꯅꯥ ꯄꯪꯉꯤꯀꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯤꯌꯥꯏꯉꯝꯕꯅ ꯑꯃꯨꯛ ꯊꯣꯛ ꯃꯣꯛ ꯇꯧꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯁꯤꯌꯥ ꯃꯥꯒ ꯅꯨꯡꯁꯤꯅꯔꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯑꯣꯡꯒ ꯇꯧꯏꯅꯦ ꯁꯥꯏ ꯆꯤꯛꯁꯤꯗꯤ ꯍꯣ ꯂꯥꯟꯖꯔꯦ ꯑꯩꯅ ꯂꯥꯟꯖꯔꯦ ꯋꯥꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯅꯤꯗꯅ ꯑꯣꯐꯤꯁꯇ ꯅꯪꯅ ꯆꯥꯎꯔꯁꯨ ꯑꯇꯣꯞꯄꯗꯗꯤ ꯑꯩꯅ ꯆꯥꯎꯏꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯣꯏ ꯌꯥꯔꯦ ꯑꯣꯐꯤꯁꯇꯁꯨ ꯅꯪ ꯑꯗꯨꯝ ꯆꯥꯎꯖꯔꯣ ꯋꯥꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯃꯥꯟꯗꯤ ꯃꯥꯜꯂꯤꯍꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯀꯠꯊꯣꯛ ꯏꯀꯥꯏꯗꯨꯅꯤꯅꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯕꯥꯅꯤ ꯊꯨꯡꯅꯔꯣꯏꯗꯣꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛꯋꯥꯏ ꯑꯅꯨꯄꯃꯥꯗ ꯐꯣꯟ ꯇꯧꯕꯅꯤ ꯇꯨꯝ ꯍꯧꯗꯣꯛꯀꯦꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯕꯗꯨꯗ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯆꯟꯅꯔꯣꯏꯗꯅ ꯁꯦꯝꯗꯣꯛꯄ ꯍꯧꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯁꯥꯎꯔꯛꯏꯅꯦ ꯍꯤꯌꯥꯏꯉꯝꯕꯗꯨ ꯏꯗꯤ ꯀꯥꯔꯕꯅꯤ ꯅꯤꯡꯊꯦꯝꯅ ꯀꯣꯏꯊꯣꯛ ꯀꯣꯏꯊꯣꯛꯇꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯧꯗ ꯍꯥꯏꯔꯛꯑꯣ ꯍꯣꯏꯍꯦ ꯄꯥꯎ ꯇꯝꯕ ꯍꯥꯏꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯛꯇꯣꯏꯅꯤ ꯇꯥꯗ ꯇꯥꯎ ꯍꯤꯌꯥꯏꯉꯝꯕꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤꯗꯣ ꯆꯠꯇꯧꯔꯤꯌꯦ ꯂꯣꯏꯁꯜꯂꯤꯉꯩ ꯆꯒꯠ ꯆꯒꯠ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯁꯤꯅꯤ ꯑꯩꯁꯨ ꯈꯔ ꯈꯨꯝꯃꯦ ꯑꯗꯒꯤ ꯉꯥꯛꯇꯪ ꯂꯩꯕꯒ ꯁꯨꯠ ꯁꯨꯠ ꯑꯃꯨꯛ ꯇꯧꯔꯛꯏ ꯆꯠꯂꯝꯗꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯖꯈ꯭ꯔꯦ ꯍꯤꯌꯥꯏꯉꯝꯕꯅ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯂꯕꯦꯔꯤꯌꯥ ꯅꯥꯕꯣ ꯑꯗꯨ ꯄꯥꯎꯗꯣ ꯍꯧꯖꯤꯛꯇꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯏꯗꯣ ꯀꯩ ꯀꯥꯟꯅꯕꯅꯣ ꯃꯥꯡꯖꯧꯅꯅ ꯄꯥꯎꯗꯣ ꯄꯤꯔꯛꯄ ꯀꯩ ꯀꯥꯏꯒꯦꯕ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯥꯟꯅꯗꯩ ꯆꯠꯅꯤꯗꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯗꯤ ꯉꯔꯥꯡꯁꯨ ꯑꯌꯨꯛꯇꯒꯤ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯂꯩꯔꯨꯅꯤ ꯆꯠꯇꯣꯔꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯣꯟ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯂꯣꯜꯂꯝꯃꯒꯅꯦ ꯊꯝꯈꯕꯅꯤ ꯑꯗꯨꯏ ꯁꯥꯎꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯀꯥꯎꯕꯩ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯅ ꯍꯤꯌꯥꯏꯉꯝꯕꯅ ꯑꯃꯨꯛ ꯅꯪꯁꯤꯗꯤ ꯐꯔꯣꯏꯗꯧꯔꯤꯕ ꯃꯔꯨꯞꯅꯤꯍꯦ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯇꯥꯅꯤꯡꯗꯦ ꯆꯠꯂꯨ ꯅꯪ ꯃꯛꯀ ꯀꯣꯏꯅꯕꯁꯨ ꯅꯠꯇꯅ ꯃꯃꯤꯗ ꯈꯧꯁꯥꯕ ꯅꯪꯅ ꯌꯥꯔꯦ ꯅꯪ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯣ ꯑꯩ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯒꯦ ꯉꯥꯏꯈꯣ ꯄꯨꯡ ꯀꯌꯥ ꯆꯠꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦꯍꯦ ꯑꯗꯨꯒ ꯍꯪꯕ ꯅꯠꯇꯦ ꯑꯝꯇ ꯍꯪꯉꯨ ꯍꯧꯖꯤꯛꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯐꯔꯦ ꯐꯔꯦ ꯍꯪꯉꯒꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯍꯤꯌꯥꯏꯉꯝꯕ ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤꯗꯨꯗꯒꯤ ꯍꯦꯟꯅ ꯃꯇꯥꯏꯗ ꯊꯩꯖꯤꯟꯗꯨꯅ ꯈꯥꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯗ ꯁꯣꯝꯗ ꯅꯤꯡꯊꯦꯝꯁꯨ ꯑꯅꯨꯄꯃꯥꯗ ꯀꯣꯜ ꯇꯧꯏ ꯑꯅꯨꯄꯃꯥꯟ ꯑꯁꯣꯝꯗꯒꯤ ꯍꯥꯏꯔꯛꯏ ꯀꯩꯅꯣꯕꯤ ꯑꯔꯤꯕ ꯑꯩ ꯏꯃꯥꯟꯅꯕꯤ ꯆꯠꯄꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ ꯍꯣꯔꯦꯟ ꯇꯧꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯕ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯣꯏꯕ ꯑꯩꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕ ꯀꯩꯅꯣ ꯁꯠ ꯁꯠ ꯍꯪꯉꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯍꯣꯏꯅꯦ ꯅꯃꯥꯟꯅꯕꯤꯗꯣ ꯄꯨꯡ ꯀꯌꯥꯗ ꯆꯠꯅꯤ ꯍꯥꯏꯅꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯦ ꯑꯩ ꯄꯥꯝꯃꯛꯇ꯭ꯔꯦꯅ ꯑꯃꯁꯦ ꯑꯃꯨꯛ ꯂꯨꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯍꯩ ꯅꯌꯥꯗꯣ ꯁꯠꯀꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯃꯈꯛ ꯅꯪꯈꯛꯅꯦ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯤꯐꯥꯎ ꯉꯥꯡꯅ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯀꯩ ꯀꯥꯟꯗꯕꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯍꯪꯉꯤꯕ ꯍꯣ ꯃꯥ ꯄꯨꯡ ꯀꯌꯥꯗ ꯆꯠꯈ꯭ꯔꯒꯦꯗꯣ ꯈꯪꯉꯗꯤ ꯑꯩ ꯅꯨꯄꯤꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯁꯪꯉꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯖꯒꯦꯅꯅꯦ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯒꯦ ꯇꯧꯕ ꯑꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯄꯨꯡ 11ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯁꯤꯗꯩꯗꯤ 11:30 ꯁ꯭ꯋꯥꯏꯗ ꯆꯠꯂꯅꯤ ꯑꯗꯨꯏ ꯃꯇꯨꯡꯗ ꯌꯥꯅꯤ ꯑꯩ ꯊꯤꯟꯕꯗꯤ ꯆꯠꯂꯣꯏ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯉꯥꯡꯅꯕ ꯑꯦꯅꯔꯖꯤꯁꯨ ꯈꯔ ꯊꯝꯃꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯑꯅꯨꯁꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯃꯁꯤ
ꯑꯔꯦꯝꯕꯗꯅꯦ ꯆꯥꯏꯅꯅꯤ ꯑꯩꯕꯨ ꯆꯤꯟ ꯌꯥꯝ ꯀꯟꯕꯗꯧꯅ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯍꯤꯌꯥꯏꯉꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯃꯗꯨꯁꯨ ꯔꯤꯡ ꯆꯠꯄꯒ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ ꯑꯗꯨ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯄꯨꯡ ꯍꯪꯕꯕꯨ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯆꯤꯟ ꯊꯤꯔꯛꯀꯅꯤꯍꯦ ꯑꯩ ꯅꯨꯄꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯁꯠ ꯍꯦꯛꯇ ꯍꯪꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯁꯤ ꯅꯨꯄꯤ ꯀꯣꯏꯗꯕ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯍꯪꯉꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯑꯣ ꯍꯪꯖꯔꯦ ꯅꯅꯥꯏꯅ ꯁꯣꯏꯗꯅꯕ ꯑꯗꯨꯃꯛ ꯁꯤꯟꯖꯈ꯭ꯔꯕꯗꯣ ꯄꯨꯡ 7:30 ꯑꯗꯨꯋꯥꯏꯗ ꯆꯠꯅꯤ ꯍꯥꯏꯕꯅꯤ 12 ꯅꯪꯅꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯡ 9 ꯍꯦꯟꯕꯗ ꯉꯥꯏꯔꯤꯅꯦ ꯑꯩ ꯃꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯂꯝꯕꯤꯗꯅꯦ ꯉꯥꯏꯔꯒ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯒꯦ ꯀꯨꯏꯅ ꯎꯔꯔꯣꯏꯗꯧꯅꯤꯅ ꯅꯪ ꯁꯥꯔ ꯆꯪꯈꯣꯟꯕꯗꯤ ꯑꯁ ꯀꯥꯎꯏꯍꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯟꯕ ꯉꯝꯕ ꯃꯟꯇ꯭ꯔꯅꯦꯅ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯣꯐꯤꯁꯇꯅ ꯅꯪ ꯆꯠꯂꯣ ꯈꯔ ꯌꯦꯡꯉꯝꯃꯣ ꯂꯩꯀꯥꯏꯒꯤ ꯂꯥꯛꯄ ꯀꯦꯁ ꯃꯆꯥꯁꯤꯡꯗꯣ ꯅꯪꯅ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯝꯃꯣ ꯑꯍꯣꯏ ꯌꯥꯅꯤ ꯁꯣꯝ ꯑꯗꯨꯝ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯨꯡꯁꯤꯊꯦꯜꯗ ꯅꯨꯡꯁꯤ ꯂꯩꯅꯥ ꯉꯥꯎꯔꯨꯔꯣ ꯑꯩꯗꯤ ꯕꯣꯔꯥ ꯊꯤꯟꯕ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯍꯤꯌꯥꯏꯉꯝꯕ ꯆꯪꯈꯣꯟꯕꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯆꯪꯈꯣꯟꯕꯅ ꯍꯜꯂꯣ ꯁꯥꯔ ꯍꯤꯌꯥꯏ ꯂꯥꯛꯄꯤꯔꯕ꯭ꯔꯣ ꯍꯤꯌꯥꯏꯉꯝꯕꯅ ꯑꯃꯨꯛ ꯁꯥꯔ ꯑꯩꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯣꯔꯦꯟ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝꯗꯤ ꯂꯨꯔꯛꯇꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯋꯥꯠꯂꯤꯕ ꯐꯔꯦ ꯁꯥꯔ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯍꯣꯔꯦꯟꯗꯣ ꯅꯤꯡꯊꯦꯝꯒ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯛꯑꯒꯦ ꯆꯪꯈꯣꯟꯕꯅ ꯑꯃꯨꯛ ꯑꯣꯀꯦ ꯄꯨꯟꯅ ꯂꯥꯛꯄꯤꯔꯣ ꯍꯦꯛꯇ ꯑꯩ ꯊꯝꯖꯔꯒꯦꯀꯣ ꯆꯪꯈꯣꯟꯕ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯍꯤꯌꯥꯏꯉꯝꯕꯁꯨ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯃꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯦ ꯅꯨꯡꯁꯤꯊꯦꯜ ꯇꯝꯅ ꯌꯦꯅꯤꯡꯍꯨꯟꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯁꯝ ꯑꯗꯨ ꯍꯥꯠꯅ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯑꯅꯨꯄꯃꯥꯗꯨ ꯐꯃꯨꯡꯗ ꯃꯆꯤꯟꯗꯨ ꯏꯁꯨꯛ ꯁꯨꯛꯇꯣꯛꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯑꯅꯨ ꯀꯩꯗꯧꯔꯦ ꯑꯅꯨꯄꯃꯥ ꯌꯦꯅꯤꯡꯍꯨꯟꯕꯤꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪ ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯁꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤꯗ ꯍꯣ ꯇꯥꯅꯤꯡꯊꯦꯡꯒ ꯂꯥꯎꯅꯔꯝꯕꯅꯦ ꯑꯩꯅ ꯅꯪ ꯆꯠꯄꯩ ꯂꯣꯏꯁꯤꯜꯂꯤ ꯐꯣꯟ ꯆꯒꯠ ꯇꯧꯈꯤꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯒꯤꯕꯣ ꯑꯗꯣ ꯑꯩꯒꯤ ꯅꯠꯇꯦꯕ ꯍꯪꯉꯛꯏꯁꯦ ꯅꯪꯒꯤꯅꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯅꯤ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯑꯗꯨ ꯑꯗꯥ ꯑꯩꯁꯨ ꯅꯪ ꯑꯣꯏꯅ ꯀꯣꯏꯔꯒꯦꯔꯅ ꯍꯪꯉꯨꯕꯅꯦꯍꯦ ꯍꯔꯦ ꯃꯤ ꯁꯦꯟꯅꯕ ꯋꯥ ꯉꯥꯡꯅꯨꯀꯣ ꯃꯥꯗꯤ ꯀꯩ ꯍꯥꯏꯔꯛꯑꯦ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯇꯝ ꯍꯪꯕꯅꯤ ꯑꯗꯨꯅꯦꯕ ꯃꯤꯉꯣꯟꯗꯒꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯏꯕꯥꯅꯤꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯐꯤꯔꯣꯜ ꯃꯔꯛꯁꯤꯗ ꯍꯌꯦꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗ ꯎꯍꯧꯗꯗꯅꯅꯦ ꯀꯥꯏꯅꯤꯅ ꯇꯣꯉꯥꯟꯅ ꯍꯥꯞꯀꯦꯅ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯕꯅꯦꯕ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩꯗꯨꯗ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯉꯕ ꯁꯥꯎꯔꯨꯅꯨ ꯌꯥꯔꯦ ꯅꯨꯡꯁꯤꯕꯤ ꯏꯃꯥꯅ ꯆꯥꯛ ꯊꯤꯍꯧꯔꯦ ꯅꯪꯁꯨ ꯀꯧꯔꯛꯑꯣ ꯍꯥꯏꯍꯧꯕꯅꯤ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯦ ꯃꯄꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯅꯤꯂꯃꯅꯤꯅ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤ ꯊꯦꯡꯈꯤꯅꯤꯀꯣ ꯍꯣꯏ ꯕꯕꯥ ꯏꯄꯥꯒꯤ ꯏꯆꯟꯕꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯤꯗꯨꯅꯤ ꯃꯤꯒꯤ ꯃꯔꯝꯗ ꯂꯩꯔꯒꯅꯦ ꯉꯥꯎꯁꯤꯟꯅꯒꯅꯨ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯣꯏꯔꯛꯂꯒ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯉꯥꯎꯁꯤꯟꯅꯔꯣꯏꯀꯣ ꯑꯅꯨꯅ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯀꯣꯏꯁꯤꯟ ꯁꯤꯟꯅꯗꯣꯏꯅꯤ ꯃꯁꯥ ꯈꯪꯍꯟꯗꯕꯤꯗ ꯅꯤꯂꯃꯅꯤ ꯅꯣꯛꯂꯒ ꯍꯣꯏꯗ ꯏꯆꯥ ꯂꯩꯔꯤꯕꯨ ꯀꯩꯒꯤ ꯋꯥꯔꯨꯅꯤꯒꯦ ꯅꯪꯁꯨ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯃꯄꯥꯟꯗ ꯇꯝꯕꯅ ꯐꯩ ꯍꯥꯏꯕ ꯂꯩꯇꯦ ꯏꯆꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯅꯨ ꯑꯩꯈꯣꯏ ꯌꯦꯅꯤꯡꯕꯨ ꯐꯔꯗꯤꯅꯦ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅꯕ ꯍꯥꯟꯅ ꯆꯥꯔꯣꯅꯦ ꯋꯥꯔꯤꯗꯣ ꯀꯣꯟꯕꯤꯔꯣ ꯀꯩꯀꯩ ꯍꯥꯄꯛꯎꯒꯦ ꯅꯣꯏꯕꯣ ꯅꯤꯂꯃꯅꯤꯅ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯥꯞꯄꯤꯌꯨ ꯑꯅꯨꯄꯃꯥꯅ ꯑꯃꯨꯛ ꯌꯥꯔꯅꯤ ꯃꯥ ꯂꯩꯁꯦꯝꯕꯤ ꯆꯥꯛ ꯀꯌꯥꯝ ꯆꯥꯕ ꯌꯥꯗ꯭ꯔꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗ ꯍꯦꯔꯥ ꯃꯇꯝ ꯈꯔ ꯂꯥꯞꯅꯕꯕꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯣꯏꯁꯤꯗꯤ ꯃꯔꯛꯇ ꯁꯨꯇꯤꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝ ꯎꯅꯗꯣꯏꯁꯤꯕꯨ ꯂꯩꯁꯦꯝꯕꯤꯅ ꯑꯅꯨꯄꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗꯦꯁꯦ ꯆꯥꯛ ꯑꯝꯇ ꯏꯟꯒꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯌꯦꯅꯤꯡꯍꯨꯟꯕꯤꯒꯤ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯛꯏ ꯌꯦꯅꯤꯡꯁꯨ ꯇꯞꯅ ꯆꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯏꯜꯂꯛꯏ ꯑꯅꯤꯗꯨ ꯆꯥꯛꯂꯨꯛ ꯃꯄꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯞꯂꯛ ꯇꯧꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯂꯃꯅꯤꯅ ꯏꯍꯦ
ꯑꯃꯨꯛ ꯀꯞ ꯇꯧꯔꯕ꯭ꯔꯥ ꯇꯧꯍꯩꯗꯦꯀꯣ ꯆꯥꯛꯂꯨꯡ ꯃꯄꯥꯟꯗ ꯀꯞꯀꯅꯨ ꯁꯦ ꯏꯆꯥꯁꯥ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯛꯂꯗꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯇꯧꯔꯒꯦ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯖꯔꯨꯔꯣ ꯍꯣꯏ ꯅꯤꯂꯃꯅꯤꯅ ꯑꯅꯨ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯄꯥꯕꯨꯡ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦ ꯃꯃꯥꯒ ꯄꯨꯟꯅ ꯌꯧꯔꯛꯑꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯨꯔꯖꯀꯥꯟꯇ ꯑꯃꯗꯤ ꯔꯦꯈꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ ꯌꯦꯅꯤꯡ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯃꯤ ꯅꯤꯂꯃꯅꯤꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯏꯆꯥꯁꯤꯗꯤ ꯂꯩꯁꯦꯝꯕꯤꯅ ꯑꯃꯨꯛ ꯁꯦꯁꯦ ꯏꯆꯥꯁꯤꯗꯤ ꯅꯃꯥꯟꯅꯕꯁꯤꯡꯒꯅꯦ ꯁꯔꯦꯡ ꯂꯦꯡꯃꯥꯟꯅꯕꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯗ ꯑꯣꯏꯌꯨꯀꯣ ꯁꯨꯔꯖꯀꯥꯟꯇꯒ ꯔꯦꯈꯥꯒꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ ꯁꯨꯔꯖꯀꯥꯟꯇꯅ ꯏꯆꯥꯅꯅꯦ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄꯗꯣ ꯏꯄꯥꯈꯣꯏ ꯉꯥꯏꯔꯤꯕꯅꯤꯀꯣ ꯔꯦꯈꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯒꯤꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯉꯥꯛꯇ ꯇꯥꯍꯟꯕ ꯉꯝꯖꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨ ꯏꯆꯥꯁꯤꯗꯤ ꯌꯦꯅꯤꯡꯍꯨꯟꯕꯤ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯣꯟꯁꯤꯜꯂꯤ ꯑꯅꯨꯁꯨ ꯀꯣꯟꯁꯤꯜꯂꯛꯏ ꯌꯦꯅꯤꯡꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯀꯅꯤ ꯑꯅꯨꯄꯃꯥꯅ ꯑꯃꯨꯛ ꯅꯪꯁꯨ ꯑꯥꯗ ꯐꯖꯅ ꯂꯩꯌꯨꯀꯣ ꯁꯨꯔꯖꯀꯥꯟꯇꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯐ꯭ꯂꯥꯏꯠꯁꯦ ꯃꯇꯝ ꯊꯦꯡꯈꯤꯅꯤ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ ꯍꯣꯏ ꯗꯥꯗꯥ ꯃꯃꯥ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦ ꯑꯅꯨꯒ ꯄꯨꯟꯅ ꯃꯄꯥ ꯑꯅꯤꯅ ꯊꯤꯟꯕ ꯊꯣꯔꯛꯂꯤ ꯈꯔ ꯆꯠꯂꯒ ꯌꯦꯅꯤꯡ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯅꯨꯕꯨ ꯂꯥꯛꯑꯣꯅ ꯀꯧꯏ ꯑꯅꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯀꯩ ꯋꯥꯠꯂꯒꯦ ꯉꯁꯥꯏ ꯍꯥꯏꯕ ꯏꯕꯥꯅꯤꯒꯤ ꯐꯣꯇꯣꯗꯣ ꯀꯥꯏꯗ ꯍꯥꯞꯈꯤꯒꯦ ꯅꯪꯅ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗ ꯍꯥꯞꯈꯤꯕꯅꯤ ꯅꯪ ꯐꯖꯅ ꯊꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝꯗꯨ ꯂꯩꯍꯧꯔꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤ ꯍꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯍꯧꯔꯤ ꯈꯔ ꯊꯧꯕꯒ ꯇꯕꯥꯕꯤꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯒꯥꯔꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯥꯝꯃꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯜꯂꯛꯏ ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯃꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯊꯔꯒ ꯅꯤꯂꯃꯅꯤꯅ ꯏꯇꯩꯃ ꯀꯩꯗꯧꯔꯦ ꯏꯆꯥ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯅꯣꯏ ꯉꯁꯤ ꯆꯪꯉꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯑꯣꯛꯄ ꯆꯠꯀꯅꯤꯌꯦ ꯑꯗꯨꯗꯅꯦ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯑꯅꯤꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯃ ꯑꯃꯨꯛ ꯇꯧꯔꯤꯉꯩꯗꯅꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕ ꯈꯤꯇꯪ ꯉꯥꯏ ꯅꯪꯍꯧꯔꯣꯏꯗꯧꯕ ꯏꯕꯦꯝꯃ ꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯌꯦꯅꯤꯡꯒꯤ ꯊꯧꯅꯥꯎ ꯑꯗꯨꯗ ꯌꯦꯅꯤꯡꯁꯨ ꯂꯧꯁꯤꯜꯂꯤ ꯃꯃꯥꯏꯗꯤ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯔꯗꯨꯅ ꯅꯤꯂꯃꯅꯤꯅ ꯑꯃꯨꯛ ꯌꯥꯏꯗ ꯏꯇꯩꯃ ꯍꯣꯏꯒꯤ ꯑꯉꯥꯡꯗꯨꯅꯅꯦ ꯆꯦꯟꯕꯤꯗꯅ ꯇꯧꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ ꯏꯕꯦꯝꯃ ꯌꯦꯅꯤꯡ ꯇꯞꯅ ꯑꯧꯅꯦꯅꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯇꯕꯥꯕꯤ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ ꯃꯤꯅꯁꯨ ꯑꯅꯤꯁꯦ ꯈꯔꯗꯤ ꯍꯥꯏꯅꯩ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯍꯧꯏ ꯍꯥꯏꯗꯅ ꯑꯥꯗꯅ ꯂꯥꯏꯔꯤꯛꯄꯨ ꯇꯝꯗꯧꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯇꯝꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯀꯧꯁꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯍꯣꯏꯗ ꯏꯆꯥꯁꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ ꯂꯤꯃꯤꯠꯇ ꯂꯩꯖꯅꯤ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯔꯦꯕꯨ ꯍꯤꯌꯥꯏꯉꯝꯕꯁꯨ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯂꯥꯛꯈꯤꯕ ꯋꯦꯇꯤꯡ ꯁꯦꯠꯀꯤ ꯃꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯉꯥꯊꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ ꯌꯧꯔꯛꯄ ꯃꯊꯟꯇ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕꯅꯤ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯆꯪꯂꯒ ꯍꯪꯂꯨꯕꯁꯨ ꯌꯥꯗ ꯀꯔꯝꯅ ꯎꯅꯒꯅꯤ ꯈꯟꯕꯗ ꯃꯊꯥꯗꯨ ꯁꯥꯔꯕꯅꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨꯁꯨ ꯊꯥꯡꯒꯠ ꯌꯦꯡꯕꯗ ꯃꯤꯅ ꯉꯥꯎꯔꯕ꯭ꯔꯥ ꯈꯟꯅꯔꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯗ ꯀꯣꯜ ꯇꯧꯏ ꯋꯦꯇꯤꯡ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯏ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯕ ꯆꯠꯇ꯭ꯔꯤꯕ ꯑꯝꯇ ꯍꯪꯉꯛꯑꯣ ꯑꯩ ꯌꯧꯕꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯤꯡꯊꯦꯝꯁꯨ ꯔꯤꯄ꯭ꯂꯥꯏ ꯊꯨꯅ ꯍꯜꯂꯤ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯃꯥꯒ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯉꯩ ꯋꯦꯇꯤꯡ ꯆꯪꯉꯤ ꯑꯗꯨꯏꯅꯤ ꯑꯗꯨ ꯉꯥꯏꯔꯣ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯌꯧꯔꯛꯑꯅꯤ ꯃꯦꯁꯦꯖꯇꯨ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯏ ꯒꯥꯔꯤ ꯑꯗꯨ ꯁꯨꯔꯖꯀꯥꯟꯇꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ ꯅꯉꯛ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯋꯥꯛꯁꯣꯞ ꯑꯣꯏꯔꯒꯅꯤꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯔꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯃꯥꯟꯅꯕ ꯂꯩꯔꯗꯤ ꯂꯧꯕ ꯂꯥꯛꯑꯣꯗꯅ ꯀꯧꯗꯅ ꯍꯤꯌꯥꯏꯉꯝꯕꯅ ꯅꯠꯇꯦ ꯀꯀꯥ ꯃꯤ ꯑꯃꯁꯨ ꯉꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯌꯦꯡꯅꯤꯡꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯏ ꯌꯦꯅꯤꯡꯅꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯏ ꯍꯤꯌꯥꯏ ꯒ꯭ꯔꯨꯞꯁꯀꯤ ꯑꯣꯏꯅ ꯅꯍꯥꯟ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯌꯦꯡꯂꯨꯕꯒ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯦꯡꯂꯛꯏ
ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯤ. ꯁꯨꯔꯖꯀꯥꯟꯇꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯁꯨꯔꯖꯀꯥꯟꯇꯅ ꯑꯩꯗꯤ ꯒꯥꯔꯤ ꯌꯥꯗꯗꯅ ꯃꯊꯥ ꯁꯥꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯦꯗꯅ. ꯀꯅꯥ ꯉꯥꯏꯕꯅꯣ? ꯄꯥꯎ ꯐꯥꯎꯅꯔꯕ꯭ꯔꯣ ꯏꯆꯥꯕꯣ? ꯑꯧ ꯀꯀꯥ, ꯂꯥꯛꯑꯦ ꯍꯥꯏꯔꯦ. ꯏꯕꯨꯡꯉꯣꯁꯦ ꯎꯈꯤꯕ ꯃꯥꯜꯂꯤꯗ. ꯀꯗꯥꯏꯗꯒꯤꯅꯣ? ꯊꯥꯡꯃꯩꯕꯟꯗꯒꯤꯅꯦ. ꯃꯤꯡꯅ ꯍꯤꯌꯥꯏꯉꯝꯕ, ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯩꯉꯥꯛꯄ. ꯁꯨꯔꯖꯀꯥꯟꯇꯅ ꯏꯍꯦ, ꯏꯇꯥꯎ ꯂꯩꯉꯥꯛꯄꯒꯤ ꯃꯆꯥ ꯑꯣꯏꯔꯦ. ꯑꯩꯅ ꯎꯈ꯭ꯔꯦ ꯈꯜꯂꯤꯁꯤꯗꯤ ꯇꯤꯚꯤꯗ ꯑꯣꯏꯔꯝꯂꯗꯤ. ꯏꯕꯨꯡꯉꯣꯗꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯗ. ꯕꯕꯥꯒꯁꯨ ꯈꯪꯅꯕ꯭ꯔꯣ? ꯈꯪꯅꯩ. ꯅꯣꯡꯃ ꯂꯥꯛꯀꯦ. ꯉꯁꯤꯗꯤ ꯊꯦꯡꯉꯦ. ꯏꯆꯥꯅꯨꯄꯤꯁꯦ ꯑꯦꯌꯔꯄꯣꯔꯠꯇ ꯊꯤꯟꯒꯗꯕꯅꯤ. ꯍꯣꯏ ꯀꯀꯥ, ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ. ꯆꯠꯂꯦ. ꯅꯪꯁꯨ ꯅꯃꯥꯟꯅꯕꯗꯣ ꯉꯥꯏꯍꯧꯔꯣꯀꯣ. ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯍꯤꯌꯥꯏꯉꯝꯕꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯐꯥꯎ. ꯆꯠꯂꯣꯀꯣ ꯐꯖꯅ. ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯖꯕꯁꯤꯅ ꯄꯦꯟꯊꯣꯛꯂꯒꯦ. ꯐꯣꯡꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯗꯤ ꯑꯩ ꯉꯝꯗꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯔꯛꯇꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯤꯈꯤꯗꯕ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯅꯪꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯒ ꯑꯩꯅ ꯏꯊꯧꯒ ꯃꯄꯥ ꯆꯥꯈꯤꯕꯅ ꯂꯥꯏꯊꯣꯛꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯅꯪꯁꯨ ꯃꯄꯨꯡ ꯐꯥꯔꯝꯂꯦ. ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯂꯦ. ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯔꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯂꯣꯟꯅ ꯑꯗꯨꯃꯛ ꯊꯝꯖꯒꯦꯀꯣ ꯊꯃꯣꯏꯗ. ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯅ ꯌꯦꯡꯖꯩ ꯃꯥꯂꯦꯝ ꯂꯩꯃꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯅ. ꯅꯛꯁꯟꯕꯗꯤ ꯌꯥꯔꯔꯣꯏꯗꯕ ꯃꯔꯤ ꯑꯃꯗ. ꯎꯅ ꯇꯥꯝꯅꯔꯕ ꯆꯥꯛꯅ ꯌꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯦꯗꯣ.